अहनबमक्तदा True Crime and Forensic Manipur bi yengbiribu khudingmapu khurumjari ngasigi case asidi chahi nipan khakta ngari bi nupi macha amabu faaduna hatoklambagi case ne masida forensic investigation chathaduna sam mana maru amadi piklaba fruit ki matu shingdagi mara laiba mishak adubu faaduna dandi pikhibi case amani case asi mayamda su interesting oigani na khanjai loiba fawbi yengminasi England US saksai na khangnaba mafam masida 1991 ki October ki date 13 da Sarah Payne ma ki full name na Sarah Evelyn Isabel Payne hariba nupi macha si pokhi mahak machimanau mari gi manung da ahum suvini mayamba ani amadi manau phi amaga makhoi gi parents Michael amadi Sarah sida mayam na khidan confused sat payai victim oigadoriba angang asina Sarah Payne haibani aduga mama asina Sarah Payne haibani Makhoi ki family punna kalen suti matamda Sarah Payne ki grandfather Terence Payne ki mayumda Kingston Gorse laklami England ki West Sussex hariba lam asida laibani numitu 2000 ki July ki date 1 makhoi ki grandfather ki mayum ki manakta laiba chujaki labuk amada Sarah Payne machimanau singa sanaduna lairami Sanabaduda Sarah Payne makok Asian madagi yumda halaki haiduna matomda yumda halaki adubu mahak yumda di yawrakhide Sarah Payne chatkiba mikup kharagi matungda mahak mangki aduga mahaki mayam bahan lina white machugi van ama yamna kanba speed ta yangna thaukiba urami driver adu masak imon motli ubuda kiba sakfam oi makoi khara chomi adubu matamaduda mayamba lidi van aduda Sarah Payne yauri haiba khanglamde makhoina yum yorokpa matamda Sarah Payne de yum da halaklamde madudagi police report tawduna khudakta missing report tawki mikup asidagi Sarah Payne thibagi thabak chathaki police amadi volunteers sing kaya yauduna thibu humagi thabak kaya ama chathaki adubu fangbadi ngamkhide mahaki mayamba ligi matung ina white machugi van ama uki kana thauki haibadudagi police na Roy Whiting full name na Roy William Whiting hariba mioi asibu chingnaki mahakpu chingnaribagi maramdi mahak asi ikui dana chahi mapan da ngaribe nupi macha amabu faraga amadi sexual assault chatharubagi damak jail da lairuba mishak amani mahak 1997 da jail dagi tholakiba da ngaribani mahak asi pedophile amani haiduna khangdaraba mishak amani masigi su mathakta mahaki white machugi van ama lai Roy Whiting the interrogation chathaba matamda mahakti Sarah Payne mangkhiba numit adugi numidangi pung 5 makhai taba matamda fun fair amada haibadi mela tawfam amada hope hariba dilam masigi jaga amada lai haiduna hairamki aduga pung 8 makhai taba matamda mahaki flat halaki haiduna hairamki adubu mahaki pakhum adu police aduna satisfy waramde aduna gari manungda laiduna mahakna lairiba mafam adugi manak nakpada mahakpu yengjanduna lairami ngaihaki matungda Roy Whiting magi van aduda kakatuna gari thorami mahakna van adugi thong hangdokpa matamda chi ama taramki chi adu police na changshinduna khunduna yengba matamda thauhanbigi receipt oiramki thauhanbigi receipt adu Sarah Payne mangkhiba numit adugi numidangi pung 10 taba matamda A24 hariba highway asida leiba pam amadagi hankhibagi oiramki A24 hariba highway asi Roy Whiting na ngasai mela chatle hariba hope hariba mafam adugadi aduki matik labnai asigi chu mathakta mahakna numidangi pong 8 makhai taba matamda flat da halaki haikhibani adubu thau halamiba matam asidi numidangi pung 10 taba matamdani masidagi Roy Whiting na ngasai police ta hairakhiba adu namthakni khangmadagi mahakpu police custody da 2 days detain tawduna wahang pahang chathaki adubu matik chaba evidence phangdabadagi mahakpu thadoktaba yadabadagi bail da thadokhi adubu mahak asi police na under surveillance thamki haibadi mahakna chatpa tawba thabak sing kupna yengshinki asumna Sarah Payne gi langlang langjin khangdana numit kyani laiki
mahaki angang machugi school uniform setpa momon nokpa innocent oiba sakfam asina England sinba thungna mahagi nungaitaba pauna ninki adubu numit 13 ni gi matung 2000 gi July gi date 17 da Pulbora hadiba jaga asigi manak nakpa labuk ki matai amada Sarah Payne gi asiba hakchang oina thengnaki mahaki asiba hakchang oina fangkraba matungda numit humni leiraga July gi date 20 da Sarah Payne gi asiba hakchang fangkriba mafam adudagi 3 miles from lapa mafam amagi lambi gi matai dagi mahaki khungup nama amasu thengnaki masigi shumathakta ikui kuitana July gi date 23 da case asigi real culprit oigadawriba Roy Whiting hariba nufa asi gari huranbagi case amagi damakta police na pharakhi Roy Whiting police custody da lairiba matung mahaki white machugi van adubu police na seize tawshinki amadi Sarah Payne gi fangakhiba khongub amadi Roy Whiting gi van adubu ningthi na forensic examination tawba hauki Masidagiri forensic investigation chathaduna case asiga asengwa masak khangba horakhi Sarah Payne gi khangum adu forensic examination tawbu matamda cloth fiber haibadi fi gi matu kaya ama fangba ngamki fanga iba adu furit ki matu oiramki fiber sing adu ningthina microscopic examination tawbu matamda blue machugi fiber amadi red machugi fiber sing fangki blue machugi fiber aduna Sarah Payne litkiba mahaki blue machugi sweatshirt adugi fiber oiramki amadi red machugi fiber aduna Roy Whiting gi van da yauramba mahaki red machugi sweatshirt adu oiramki masina takpadi Roy Whiting asi case asida chauna mari leinai takpani masida makhatana kupthana forensic examination sing chathaba matamda Roy Whiting gi van da yauramba mahaki red machugi sweatshirt dagi 9 inch rom sangba mi gi sam mana maru ama fangba ngamki masigi sam asinani case asibu achauba ahongba ama purakadoriba asi sam asibu forensic analysis tawduna masak hangdona bhonaki sam asidagi DNA lokthokduna DNA profiling tawba ngamki DNA lokthokpa haibasi samgi maradagi maroina lokthoi maramdi samgi marada DNA marang kaina yawi DNA loktholaba matung DNA profiling tawba haibasi forensic technique amani masi masak khangdaba mioi amabu DNA gi mathengdagi khangaknabani fangkriba sam adu Sarah Payne gi ni khangdoknabagi damakta Sarah Payne gi mayadagi DNA lokthokduna ngasai fangkiba samdagi lokthokaba DNA aduga chanabra haiduna test tawki masida DNA asi chanana fangki asumna Roy Whiting gi red ki sweatshirt ta paklamba sam adu Sarah Payne gi ni haiba si confirm taki asumna Sarah Payne gi khangupta Roy Whiting gi furit ki matu yauramba amadi mahaki van manungda red machugi sweatshirt tudagi Sarah Payne gi sam fangkiba asina case asiga asengma masak adubu khanganki asumna 2001 December 12 da Roy Whiting Sarah Payne faba amadi hatpagi maralda punsi chupa jail da leiba haiduna court da yathang tawki mahak hozik England gi Wakefield city da leiba Heights prison da punsi leli adom adongi mityengda case asigi khwaidigi maru oiba evidence asi karina oi haina khanbibagi comment tawbiramo amadi channel asibusu support tawbiramo mathangi video mu putuna lakchage